COVID-19 na maram oiduna Mumbai da laikanaduna leirakpa Manipuri Muslim nupi ama leikhidrei. Leikhidraba nupi adu saya chahi 59 mapuroiba MD Ali Ahmad Khomidong maning leikai digini. Mahak Mumbai gi Camp Hospital da laikanaba ngamdana leikhidabani. Kaisamthong Kendra gi Guwahati da panduna leiriba miyoi kunmathoi lokthok lunaba ngasi Imphal dagi bus ama lamthakhrei. Ngasi Kendra sigi Guwahati da panduna leiriba miyoi 18 amadi Dimapur da panduna leiriba miyoi ani lauthoknaba bus adu lamthakibani. Sagolban Tera Sapam Leirak Ward number 2 gi member RK Ongbi Gitana Ward asigi manungda leiba lockdown gi awapa mayoknariba imungsingda ngarang chana thaknaba polamsing phanghankhrai. COVID-19 laichar asiga mari leinana 13 Dogra Regiment na miyam da tengbang pibagi saruk ama oina ngasi Bamdiar mayai leikai gi miyam da chana thaknaba polam kya khusinakhrai. Kangleipa Kanbalop KKL amadi Kangpopi District ki K Longwiram Khulgi miyamna khusamdana Changangai Uchekon gi miyamda chana thaknaba polam kaya yanthokhrei.